Date 21 December 2017. Matam Numidangi Pung Taramathoi Minute Kun. Tesla ki founder Elon Musk na tweet tawduna irami. I love Twitter. Musk ki tweet ki paukhumda America ki journalist Dave Smith na hanglami. Adudi masi leibe yadabra. Masida Musk na su hanglami. Masi ki mamal kayano. Tweet asigi thayang khaini thoini gi matungda haibadi 25 April 2022 da Elon Musk na Twitter bu $44 Arab haibadi lupa Arab lising ahum chahum humpunipan da laikre. Musk na Twitter gi share khuding makidamak $54.20 haibadi lupa lising mari sam nifunipan piki. Musk na masigi matungda tweet amada irami. Free speech democracy ki base ni. Twitter digital town ni masida miyawigi future gi damak darkar oiba issue singda discussion tawnai. Smith na hai conversation asi punchi chupa ningsingani. Musk ki Twitter leiraba matungda Dave Smith na irami ai Musk ka loinana sanakiba wari asi punchi chupa ningsingduna leigani. Mahakna Twitter da tawkiba conversation asigi screenshot su share tawki. Viral oiki Musk Dave ki conversation. Tesla ki founder amadi Dave Smith ka loinana sanakiba conversation asi social media da viral oiki. Smith ki Twitter handle da masi pung ani da $1,000,000 dagi henba mi singna like tawnaki. Aduga deal gi matung da Twitter da Elon Musk khwaidagi yamna trend tawnaki. User na Smith ta hangki fall fill tawra. Twitter da MEPRC ko ba user amana Smith ta hangki nahak nasagi aranba fill tawjabra. Smith na paukum piki hoi masigi dama ai haraude aduga atopa user amagi wahangda Smith lale haiki. Numit tarani fawba Twitter gi leibe yonbagi topic to discussion. Elon Musk na 4 April da ahanba oina Twitter da 9.2% share leibagi information piki. Mahang na 15 April da Twitter bu punna leibagi offer piki. Matamadu da Twitter's ki shareholder singdagi ama oiriba Saudi Prince Al Walid bin Talal Elon na Musk ki offer bu deny tawrami. Adubo haukiba numit taret ni dagi Twitter board ki meeting leptana tawki amadi board na Musk ki offer bu accept tawki. Twitter da freedom of speech ki advocacy. Musk matam pumbada haiduna lakhi madudi mahak freedom of speech ki side ta lepi. Mahak na Twitter bu karigi leikibano haibagi maramda haiki social media platform da freedom of speech mangsilagle amadi masi mahakna assure tawba pami madudi social media da masi ngakna lehanningi. Adubu free speech expert ki matung inna Musk ki statement asi mahaki activity dagi tongali. Mahak matam sangna dagi mahaki critics singbu dhamki piduna lakhi. Subscribe now and press the bell icon. Never miss an update.